ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯈꯣꯟꯖꯦꯜꯁꯤ ꯈꯔ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯄꯥꯊꯣꯛꯆꯔꯛꯄꯅꯤ꯫ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯅꯕ ꯇꯧꯅꯔꯤ꯫ ꯃꯈꯣꯏꯒꯤꯗꯨ ꯁ꯭ꯇꯗꯤ ꯇꯧꯐꯝꯅ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯔꯨꯝꯅ ꯃꯐꯝ ꯑꯃꯗ ꯇꯣꯈꯥꯏꯅ ꯂꯩ꯫ ꯌꯥꯝꯅ ꯊꯥꯞꯅꯕꯗꯤ ꯅꯠꯇꯦ, ꯏꯅꯛ ꯅꯛꯄ ꯄꯣꯠꯅꯤ꯫ ꯑꯗꯨ ꯑꯣꯏꯅꯃꯛꯁꯨ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯔꯤ ꯆꯪꯉꯛꯏ꯫ ꯃꯝꯈ꯭ꯔꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯨꯝꯂꯦꯞ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯍꯥꯟꯕ ꯆꯪꯕ ꯃꯤꯁꯤꯡꯅ ꯍꯥꯟꯅ ꯎꯕꯗꯒꯤ ꯈꯔꯅꯒ ꯀꯤꯕꯒ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯖꯣꯅꯤ ꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ꯫ "ꯅꯤꯄꯥ, ꯑꯃꯨꯛ ꯂꯩꯔꯝꯃꯕ ꯃꯥꯜꯂꯦ"꯫ ꯍꯦꯟꯔꯤꯅ "ꯄꯤꯛꯇ꯭ꯔꯨꯁꯦ ꯀꯃꯥꯏ ꯇꯧꯔꯤꯁꯤꯗꯤ"꯫ ꯑꯣꯖꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯖꯦꯝꯁ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥꯗꯨ ꯉꯛꯅ "ꯖꯦꯝꯁ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ"꯫ ꯖꯦꯝꯁ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯍꯨꯔꯥꯟꯕꯗꯧꯅ ꯇꯧꯔꯒ ꯇꯨꯡꯗꯁꯨ ꯃꯈꯨꯠꯇ ꯀꯩꯅꯣꯝꯃ ꯄꯥꯏꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯂꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯑꯩ"꯫ ꯑꯣꯖꯥꯗꯨ ꯃꯃꯤꯠ ꯈꯨꯖꯤꯜꯂꯒ "ꯀꯩꯗꯧꯔꯦ? ꯐꯖꯅ ꯍꯥꯏꯌꯨ"꯫ ꯖꯦꯝꯁ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯅ ꯂꯩ꯫ ꯁꯥꯇ꯭ꯔ ꯈꯔꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ "ꯆꯨꯖꯥꯛꯀꯤ ꯃꯁꯝꯗꯨ ꯅꯠꯇ꯭ꯔꯣ"꯫ ꯑꯃꯅ ꯑꯃꯨꯛ "ꯀꯕꯣꯀꯪ ꯃꯔꯥ ꯃꯥꯜꯂꯦ ꯃꯥꯅ ꯄꯥꯏꯁꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯈꯔꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯣꯠꯇꯨ ꯃꯨꯜꯂꯒ ꯃꯈꯥꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯤ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯁꯤꯗꯤ ꯇꯣꯔꯣꯒꯤ ꯃꯁꯝ ꯅꯠꯇ꯭ꯔꯣ"꯫ ꯍꯦꯟꯔꯤꯅ "ꯃꯥꯅꯤ, ꯀꯩꯅꯣ ꯇꯣꯔꯣꯒꯤ ꯃꯁꯝꯁꯤꯃꯗꯤ ꯀꯩꯗꯧꯔꯤꯕ"꯫ ꯃꯌꯥꯝꯗꯨ ꯚꯨꯠ ꯀꯤꯗꯗꯅ ꯖꯦꯝꯁ ꯑꯣꯏꯅ ꯀꯤꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯌꯦꯡꯅꯔꯤ꯫ ꯑꯣꯖꯥꯅ "ꯀꯥꯏꯗꯅꯣ ꯁꯤꯗꯤ? ꯅꯪ ꯀꯥꯏꯗ ꯆꯪꯉꯨꯔꯒꯦ? ꯁꯤ ꯁꯝ ꯅꯠꯇ꯭ꯔꯣ"꯫ ꯍꯪꯉꯛꯏꯕ ꯋꯥꯍꯩꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯈ꯭ꯔꯦ꯫ ꯍꯦꯟꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤꯁꯤꯡꯗꯨ ꯆꯤꯡꯅꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯦꯟꯔꯤꯅ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯁꯥꯔ, ꯁꯝꯗꯨ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯅꯦ꯫ ꯖꯣꯅꯤꯅ ꯑꯉꯥꯎꯕ ꯑꯃ ꯐꯥꯔꯒ ꯃꯁꯝ ꯀꯛꯄꯤꯌꯦ ꯍꯥꯏꯌꯦ"꯫ ꯖꯣꯅꯤ ꯀꯤꯅ ꯌꯦꯡꯂꯝꯕꯗꯨ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯍꯥ, ꯑꯩꯅ"꯫ ꯍꯦꯟꯔꯤꯅ ꯑꯃꯨꯛ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯀꯛꯄꯗꯣ"꯫ ꯁꯤ ꯍꯥꯏꯔꯒ ꯃꯤꯠꯆꯤ ꯈꯠꯂꯤ꯫ ꯖꯣꯅꯤꯁꯨ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯃꯨꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯖꯦꯝꯁꯄꯨ ꯃꯈꯣꯏꯅ ꯀꯤꯕ ꯍꯩꯅꯗꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯀꯤꯅꯗꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯨꯅꯅꯤ꯫ ꯑꯣꯖꯥꯅ "ꯌꯥꯔꯦꯁꯦ, ꯀꯦꯟꯗꯜꯁꯦ ꯑꯃꯃꯝ ꯄꯨꯁꯤꯟꯈꯣ꯫ ꯂꯦꯝ ꯂꯩꯕꯅ ꯐꯔꯦ, ꯂꯩꯇꯕꯅ ꯀꯦꯟꯗꯜꯁꯦ ꯊꯥꯜꯂꯨꯔꯣ꯫ ꯆꯪꯉꯣ". ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯂꯣꯏꯅ ꯇꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯨꯁꯨ ꯇꯞꯅ ꯆꯪꯉꯛꯏ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯖꯣꯅꯤꯗꯤ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯈꯩ꯫ ꯃꯃꯤꯠꯇꯨ ꯆꯐꯨ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯒ ꯃꯈꯨꯠꯇꯨꯅ ꯀꯦꯟꯗꯜ ꯑꯃꯒ ꯇꯧꯔꯤꯗꯨ ꯃꯃꯤꯠ ꯃꯅꯥꯀꯥꯗꯨ ꯌꯨꯡꯂꯒ ꯂꯩ꯫ ꯔꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯖꯣꯅꯤꯅ ꯀꯤꯔꯤꯅꯦ ꯁꯥꯗꯅ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯂꯩꯔꯤꯉꯩ ꯀꯦꯟꯗꯜ ꯃꯊꯤꯗꯨ ꯃꯈꯨꯠꯇ ꯆꯦꯟꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯈꯔꯅꯒ ꯀꯤꯔꯒ ꯂꯩꯕꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯑꯣꯏꯃꯥ"꯫ ꯍꯦꯟꯔꯤꯁꯨ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯗꯨꯅ ꯖꯣꯅꯤꯗ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯏ꯫ ꯖꯣꯅꯤꯗꯨ ꯊꯦꯛꯇꯣꯛꯑꯒ "ꯑꯌꯣ, ꯃꯤꯅꯥꯏꯁꯤꯗꯤ"꯫ ꯍꯦꯟꯔꯤꯅ "ꯀꯩꯅꯣ, ꯅꯪ ꯑꯃꯨꯛ ꯚꯨꯠ ꯆꯪꯉꯛꯑꯕꯣ? ꯍꯥ? ꯑꯃꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏ"꯫ ꯋꯥꯍꯩꯗꯨ ꯂꯣꯏꯇ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯖꯣꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ꯫ ꯑꯃꯨꯛꯁꯨ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ꯫ ꯑꯗꯨꯒ ꯖꯦꯝꯁꯇ ꯀꯤꯅ ꯌꯦꯡꯉꯛꯏ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯈꯥꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯡꯉꯤꯕꯗꯨ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯑꯇꯝꯅꯅ ꯉꯥꯡꯉꯛꯏ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯦꯝꯁ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯒꯝ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯈꯠꯅ ꯂꯩꯕꯒ ꯃꯤꯍꯨꯜꯒ ꯂꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯖꯣꯅꯤꯁꯨ ꯃꯥꯅ ꯄꯥꯏꯔꯝꯕ ꯀꯦꯟꯗꯜꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯀꯥꯏꯗ ꯇꯥꯈ꯭ꯔꯒꯦꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯈꯔꯅꯒ ꯀꯤꯕꯒ ꯑꯅꯤꯗꯨ ꯐꯟ ꯆꯣꯡꯉꯒ ꯀꯣꯟꯁꯤꯟꯅꯔꯒ ꯀꯞꯅꯔꯛꯏ꯫ "ꯚꯨꯠ ꯂꯥꯛꯑꯦ! ꯑꯣꯏꯃꯥ, ꯚꯨꯠ ꯂꯥꯛꯑꯦ"꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯏꯀꯩ ꯁꯥꯔꯥꯏ ꯈꯪꯗ ꯑꯅꯤꯗꯨ ꯑꯃꯝꯕꯗꯨꯗ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯑꯃꯝꯕꯗꯨꯗ ꯖꯦꯝꯁꯇꯨ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯈꯣꯡꯂꯛꯂꯤ꯫ ꯃꯌꯥꯗꯒꯤ ꯊꯣꯛꯂꯛꯄ ꯂꯪꯂꯕ ꯃꯉꯥꯜꯅ ꯃꯤꯠꯀ ꯄꯨꯡꯊꯛ ꯍꯦꯛ ꯊꯛꯏ꯫ ꯍꯦꯟꯔꯤꯅ
ꯊꯥ ꯊꯣꯛꯑꯦ꯫ ꯖꯦꯝꯁ ꯃꯌꯥꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯐꯠ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯃꯁꯥꯅ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯊꯥ ꯅꯠꯇꯦ, ꯑꯩꯒꯤ ꯌꯥꯅꯤ, ꯅꯣꯏꯒꯨꯝꯕꯒꯤ ꯌꯥꯊꯤ ꯊꯥꯡꯕ ꯌꯥ ꯅꯠꯇꯦ, ꯈꯪꯉꯕ? ꯖꯣꯅꯤꯅ ꯐꯣꯟꯒꯤ ꯂꯥꯏꯠꯇꯨ ꯐꯠ ꯀꯥꯞꯄꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯖꯦꯝꯁꯇꯨ ꯃꯃꯤꯠꯀꯗꯨ ꯏꯔꯥꯎ ꯂꯥꯎꯔꯒ ꯃꯈꯨꯠꯀꯗꯨ ꯂꯝꯃꯨꯛ ꯁꯥꯡꯉꯒ ꯇꯤꯡꯊꯣꯔꯛꯏ꯫ ꯖꯣꯅꯤ ꯀꯞꯂꯒ, ꯅꯤꯄꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦꯅ꯫ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯃꯤꯅꯝꯃꯒ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯣꯏꯔꯦꯀꯣ꯫ ꯖꯦꯝꯁ ꯑꯀꯤꯕ ꯐꯪꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯥꯅ ꯉꯥꯡꯉꯤꯕꯗꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯣꯏ ꯍꯨꯔꯥꯟꯕꯤ ꯑꯅꯤ, ꯀꯥꯏꯗ ꯂꯣꯠꯈ꯭ꯔꯦ? ꯖꯦꯝꯁꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯅꯥꯀꯟꯗꯒꯤ ꯃꯉꯛ ꯐꯠ ꯐꯠ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯗꯥꯏ, ꯈꯪꯒꯅꯤꯗꯅ, ꯉꯁꯤꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯦ ꯁꯥꯂꯥ꯫ ꯖꯣꯅꯤꯗꯨ ꯇꯣꯡꯁꯥꯡ ꯂꯩꯕꯗꯨ ꯎꯔꯛꯏ, ꯀꯞꯄꯒ, ꯃꯩꯁꯥꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯃꯣꯏꯅ ꯑꯩ ꯍꯥꯠꯇꯧꯔꯦ꯫ ꯇꯣꯡꯁꯥꯡꯅ, ꯍꯦ, ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯗꯥꯏ, ꯁꯛꯇꯥꯁꯤꯒ ꯀꯥꯏꯅꯒ, ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ꯫ ꯖꯣꯅꯤꯅ, ꯖꯦꯝꯁ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯅꯪ ꯑꯅꯤꯁꯦ ꯐꯥꯖꯤꯜꯂꯣ, ꯅꯪ ꯀꯥꯎꯈ꯭ꯔꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯁꯦ? ꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗꯦ꯫ ꯇꯣꯡꯁꯥꯡꯒ ꯄꯤꯛꯇ꯭ꯔꯨꯒꯅ ꯆꯪꯁꯤꯜꯂꯛꯑꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯈꯠꯂꯒ ꯃꯊꯨꯟ ꯌꯨꯡꯂꯒ ꯊꯝꯃꯤ꯫ ꯇꯣꯡꯁꯥꯡꯅ, ꯍꯪꯉꯣꯏ ꯃꯥꯟꯕꯗꯪ ꯈꯪꯉꯤꯗꯅ, ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯂꯥꯛꯇꯅ ꯂꯪꯈꯤꯒꯦ꯫ ꯖꯣꯅꯤꯁꯨ ꯑꯉꯝꯕ ꯎꯄꯥꯏ ꯊꯤꯔꯒ ꯇꯣꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯆꯤꯛꯏ꯫ ꯑꯣꯏꯃꯥ, ꯍꯤꯡꯆꯥꯕꯧ, ꯁꯤꯔꯦ ꯃꯤ, ꯊꯥꯗꯣꯛꯑꯣ꯫ ꯖꯣꯅꯤꯗꯨ ꯅꯝꯗꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯑꯀꯤꯕ ꯐꯪꯅ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯖꯣꯅꯤꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯐꯠ ꯈꯦꯠꯂꯒ ꯆꯨꯔꯛꯏ꯫ ꯃꯁꯝꯗꯨ ꯆꯔꯨ ꯃꯩ ꯊꯥꯕꯒꯨꯝ ꯖꯨꯔꯨ ꯂꯥꯎꯅ ꯆꯥꯛꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯎꯈꯤꯗꯨꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯒ ꯀꯞꯄꯤ꯫ ꯑꯣꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯑꯩ ꯆꯥꯛꯑꯦ꯫ ꯍꯟꯗꯛꯇꯤ ꯇꯣꯡꯁꯥꯡꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯅꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯆꯪꯁꯤꯜꯂꯛꯑꯒ ꯖꯣꯅꯤꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯛꯇꯅ ꯂꯪꯉꯤ꯫ ꯉꯛꯄꯅꯤ, ꯖꯣꯅꯤꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯊꯣꯡꯅꯥꯎꯒꯤ ꯃꯆꯤ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ, ꯑꯩ ꯁꯤꯔꯦ, ꯇꯣꯔꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯇꯣꯔꯣ, ꯅꯪ ꯇꯥꯃꯣ ꯖꯣꯅꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯖꯦꯝꯁꯇ ꯄꯥꯈꯠꯅ, ꯏꯄꯥ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯔꯒꯦꯁꯦ? ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯀꯞꯄꯒ, ꯑꯩꯕꯨ ꯕꯨꯠ ꯑꯣꯏꯍꯟꯕꯤꯔꯣꯍꯦ ꯏꯁꯣꯔ, ꯑꯩ ꯃꯤ ꯂꯛꯅꯔꯒ ꯑꯃꯨꯛ ꯂꯩꯖꯔꯒꯦ꯫ ꯍꯦꯟꯔꯤꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ, ꯖꯣꯅꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯖꯣꯅꯤ ꯀꯞꯂꯒ, ꯕꯨꯠ ꯑꯣꯟꯅꯤꯡꯉꯦ ꯑꯩ, ꯑꯗꯨꯒ ꯕꯨꯠꯁꯤꯡꯁꯤ ꯐꯥꯔꯒ ꯖꯨꯗ ꯊꯝꯒꯦ꯫ ꯍꯦꯟꯔꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯍꯜꯂꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯍꯪꯉꯣꯏ ꯃꯥꯟꯕ ꯅꯪ ꯑꯃꯁꯨ ꯉꯥꯎꯁꯤꯟꯅꯗꯅ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ꯫ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯉꯛꯏ꯫ ꯐꯃꯨꯡꯗ ꯃꯀꯣꯛꯇꯨ ꯌꯨꯡꯂꯒ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯦ, ꯀꯩꯅꯣ, ꯉꯁꯥꯏꯗꯨꯕꯨ ꯃꯪꯂꯣ? ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯃꯩ ꯊꯥꯈꯤꯕꯅꯤꯅꯦ꯫ ꯍꯦꯟꯔꯤꯅ, ꯌꯥꯔꯦꯕꯣ, ꯁꯥꯟꯅꯗꯅ ꯂꯩꯔꯅꯨ, ꯁꯤ ꯌꯧꯅ ꯐꯤꯕꯝ ꯑꯥ ꯌꯧꯔꯀꯥꯟꯁꯤꯗ꯫ ꯃꯣꯏ ꯑꯅꯤꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯖꯦꯝꯁꯅ, ꯚꯥꯏ, ꯇꯣꯏꯂꯦꯠ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯅ, ꯑꯩ ꯉꯝꯃꯔꯣꯏ, ꯖꯣꯅꯤꯒ ꯆꯠꯂꯣ꯫ ꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯈꯤ꯫ ꯖꯣꯅꯤꯅ, ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯦ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ꯫ ꯃꯥꯁꯨ ꯐꯠ ꯀꯥꯈꯠꯈꯤ꯫ ꯖꯦꯝꯁ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ, ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯠꯀꯦ ꯈꯜꯂꯤꯖꯥꯠꯂꯅꯤ ꯃꯥꯏꯁꯦ꯫ ꯖꯣꯅꯤꯅ, ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯃꯥ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯅꯤꯄꯥ, ꯕꯨꯠꯁꯦ ꯃꯥꯅ ꯁꯥꯟꯅꯔꯒ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯦꯟꯔꯤꯅ, ꯑꯗꯣ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯉꯨꯁꯤꯔꯣ? ꯑꯩ ꯉꯝꯃꯔꯣꯏ, ꯀꯥꯏꯗꯩ ꯉꯔꯥꯡꯒꯤꯗꯣ꯫ ꯂꯥꯛꯎ ꯌꯦꯡꯉꯨꯁꯦꯃꯤ, ꯀꯤꯔꯁꯨ ꯀꯤꯅ, ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯕꯅ ꯐꯠꯇ꯭ꯔꯕ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯑꯒ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯌꯦꯡꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯣꯅꯤꯅ, ꯇꯣꯏꯂꯦꯠꯅꯤ ꯍꯥꯏꯔꯒ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯂꯩꯇꯦ ꯅꯤꯄꯥ꯫ ꯍꯦꯟꯔꯤꯅ, ꯃꯄꯥꯟꯗ ꯌꯦꯡꯉꯨꯁꯤ ꯂꯥꯎ, ꯇꯨꯃꯤꯟꯅ꯫ ꯑꯃꯨꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯎꯔꯦ ꯂꯥꯞꯇꯛꯅ ꯖꯦꯝꯁꯅ ꯑꯥꯗ ꯆꯠꯂꯤꯕ ꯑꯗꯨ꯫ ꯑꯅꯤꯗꯨ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯖꯦꯝꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯈꯔ ꯆꯠꯊꯣꯛꯑꯒ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯃ ꯖꯦꯝꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯅꯤꯗꯨ ꯂꯨꯝꯃꯒ ꯌꯦꯡꯉꯤ꯫ ꯖꯣꯅꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫
ꯚꯥꯏ ꯁꯤꯗꯤ ꯇꯣꯔꯣ ꯅꯠꯇꯤꯌꯦ ꯖꯦꯝꯁꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠꯇꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯊꯤꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯣꯏꯔꯝꯃꯦ ꯌꯥꯝꯅ ꯐꯕ ꯁꯥꯔꯒ ꯍꯣꯁꯇꯦꯜꯁꯦ ꯃꯥꯅ ꯈꯥꯕꯩ ꯈꯔ ꯁꯥꯔꯒ ꯑꯣꯠꯂꯒ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯌꯦꯡꯕꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯃꯁꯥꯗꯨ ꯉꯪꯂꯒ ꯌꯦꯡꯉꯛꯏ ꯑꯅꯤꯗꯨ ꯐꯠ ꯂꯩꯁꯤꯜꯂꯤ ꯖꯣꯅꯤꯅ ꯅꯤꯄꯥ ꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯕ ꯇꯥꯔꯦ ꯍꯦꯟꯔꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯂꯣꯠꯈꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ ꯃꯇꯧꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯂꯦꯞꯂꯛꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯕꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯑꯒ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒꯗ ꯃꯈꯧꯔꯤ ꯆꯞꯂꯛꯏ ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯣꯔ ꯊꯤꯡꯂꯒ ꯂꯩꯔꯦ ꯇꯟꯖꯥꯗꯨ ꯃꯛꯇꯗꯅꯤ ꯀꯟꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯅꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯝꯊꯤꯅ ꯈꯣꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯕ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯕꯨꯠꯇꯨ ꯄꯥꯏꯊꯣꯛꯈꯤꯒꯦ ꯇꯧꯏ ꯍꯦꯟꯔꯤ ꯉꯛꯅ ꯄꯤꯛꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯕꯥꯏꯗꯤꯡ ꯇꯔꯥ ꯃꯥꯟꯕ ꯁꯝꯗꯨꯅ ꯈꯣꯏꯔꯦꯟ ꯃꯩꯁꯥ ꯄꯥꯟꯕꯗꯧꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯧꯅ ꯉꯪꯂꯒ ꯄꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯃꯥꯅ ꯁꯥꯎꯕ ꯐꯤꯚꯝ ꯑꯗꯨꯗ ꯕꯨꯠ ꯑꯃꯗꯨꯁꯨ ꯉꯪꯉꯒ ꯁꯥꯎꯒꯠꯂꯛꯏ ꯕꯨꯠ ꯑꯃꯗꯨꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯇꯝꯊꯤꯔꯕ ꯃꯁꯝꯗꯨ ꯈꯔꯅꯒ ꯐꯜꯂꯒ ꯂꯩꯕꯗꯨꯗ ꯎꯆꯦꯛ ꯃꯁꯥꯗꯧꯅ ꯐꯠ ꯐꯠ ꯐꯟꯒꯠꯂꯛꯏ ꯕꯨꯠ ꯑꯃꯗꯨꯗꯤ ꯁꯛꯇꯤ ꯀꯌꯥ ꯄꯥꯏꯕ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯦꯟꯔꯤ ꯈꯣꯏꯅ ꯆꯦꯟꯅꯕ ꯇꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯄꯥꯏꯁꯤꯜꯂꯒ ꯅꯝꯃꯒ ꯊꯝꯃꯤ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯟꯗꯣꯛꯂꯒ ꯃꯁꯥꯗꯧꯅ ꯂꯣꯏꯅ ꯑꯃꯃꯝꯇ ꯐꯗꯠ ꯐꯗꯠ ꯇꯧꯔꯒ ꯁꯝꯗꯨꯅ ꯈꯞꯄꯒ ꯄꯥꯏꯈꯠꯂꯒ ꯆꯪꯁꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯒ ꯕꯨꯠ ꯑꯃꯗꯨꯒ ꯀꯟꯅ ꯅꯝꯅꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯄꯥꯡꯒꯜ ꯁꯛꯇꯤ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯔꯝ ꯑꯁꯤꯅ ꯕꯨꯠ ꯑꯃꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯦ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯄꯤꯛꯇ꯭ꯔꯨ ꯖꯣꯅꯤꯅ ꯅꯤꯄꯥ ꯑꯩꯈꯣꯏ ꯇꯣꯔꯣꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯆꯪꯉꯣ ꯅꯣꯏ ꯆꯪꯉꯣ ꯅꯣꯏꯅ ꯁꯤꯗ ꯂꯩꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯅ ꯊꯣꯛꯑꯅꯤꯌꯦ ꯍꯦꯟꯔꯤ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯆꯪꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯑꯃꯨꯛ ꯖꯦꯝꯁꯇꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯏꯔꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯅꯤꯄꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏꯌꯦ ꯑꯩꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯂꯒ ꯐꯩꯖꯨꯞꯇꯨ ꯀꯨꯞꯁꯤꯜꯂꯒ ꯂꯩ ꯖꯣꯅꯤ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯍꯟꯗ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯖꯦꯝꯁꯅ ꯇꯧꯔꯤꯁꯤꯕꯣ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯗ ꯃꯥꯅ ꯍꯥꯏꯔꯨꯕ ꯉꯥꯡꯉꯨꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯥꯅ ꯋꯥꯔꯧꯔꯝꯒꯅꯤꯌꯦ ꯚꯥꯏ ꯁꯥꯎꯔꯝꯅꯤꯌꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕꯣꯏ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯌꯦ ꯖꯦꯝꯁꯁꯦ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯃꯥ ꯑꯣꯏꯅ ꯀꯤꯔꯦ ꯕꯨꯠ ꯀꯤꯗ꯭ꯔꯦ ꯖꯣꯅꯤꯅ ꯑꯗꯨ ꯚꯥꯏ ꯁꯥꯔꯗ ꯍꯥꯏꯔꯒ ꯍꯣꯁꯇꯦꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯍꯟꯈ꯭ꯔꯁꯤꯔꯣ ꯍꯦꯟꯔꯤꯅ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯍꯦ ꯇꯧꯒꯨꯝꯁꯦ ꯅꯤꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯔꯨꯝ ꯆꯦꯟꯖ ꯇꯧꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯃꯥ ꯐꯖꯅ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯒꯅ ꯕꯣꯔꯥꯗ ꯍꯟꯖꯤꯜꯂꯒ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗꯅ ꯃꯣꯏꯅ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯖꯦꯝꯁ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯑꯅꯤꯗꯨ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯖꯦꯝꯁ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯅ ꯑꯣꯛꯊꯣꯛꯏ ꯂꯣꯏꯔꯒ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒꯗꯨ ꯃꯀꯣꯛꯀꯗꯨ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ ꯃꯣꯏꯅ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯕꯒ ꯖꯦꯝꯁꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯐꯠ ꯂꯩꯁꯤꯜꯂꯛꯏ ꯑꯅꯤꯗꯨ ꯃꯤꯍꯨꯜꯒ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯖꯦꯝꯁ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏꯗ꯭ꯔꯥ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯆꯠꯂꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯖꯦꯝꯁꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯊꯣꯡꯅꯥꯎꯗꯨ ꯊꯤꯡꯖꯤꯜꯂꯒ ꯐꯃꯨꯡꯗ ꯀꯥꯔꯛꯏ ꯅꯣꯛꯂꯝꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯄꯦꯟꯗꯅ ꯇꯤꯡꯊꯥꯔꯛꯏ ꯖꯣꯅꯤ ꯀꯞꯄꯅ ꯂꯣꯏꯔꯦ ꯌꯥꯝ ꯇꯞꯅ ꯅꯤꯄꯥ ꯑꯩ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯒ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯦꯟꯔꯤꯅ ꯑꯩꯁꯨꯅꯤꯕꯣ ꯌꯥꯗ꯭ꯔꯦ
Johnny-na "Ai bút ningthau oininge mi oiningdre asok wabasibu." Henry-na tapna "Sakta siga hodong lamboiba hekman khaibo aina bút ningthau bu oiradi khangdowni bút nupi sumba kappa sathibi singse ai thengnaradi sarbana sani khangdri." Somda James ti thofam amata khangdre mi singna targa amuk kai khan khidage khanna tawangamda mona makoktu mensilaga lei. Ahing duma adumak asumna hauki nongalaga magi mathau tawnaraga leiri adubu mayamduna machi James ki maramda ngangwa sunglep lepte ma hek lakwaga munna yenglaga chiron tawri aduga akiva kaya su poknari matau aduda James su masadu hainingdava kaya poi mi mayamdugi marakta loina danava haina masu matomta machi lei. Mana adumna tongana leivu uraga mayamna hena ba fanare. Johnny-na "Ipa amasi kaino ekoi gi naktaga pakna changakte matomda mangmangdana leirise kaigino." Henry-na "Mathong maram khangdaba mi sibu farabani bo sumaina leirisina hena faiko ekoida amu potsemga tawraga ngawruga chatkhibra khangpote." Johnny-du kina "Nipa ai sum kisele ado ekoigi rumdo change tawraseba." Henry-na "Hauji khorendi hekta yaroi tapna mong yenglaga tawse." Johnny-na "Ado pictru gose ma ingonda yam sauromgani." Henry-na "Horendi gose fajana lale do haijase." Asumna matamdi haujinki numidangi chak chanaba haidana mayam dining hall da loina changnarakli. Henry ga Johnny ga hana mogi chak lauraga famduna lei. James su magi chak lauwa changakpada leiramiva singdu handoi ihei heinadavu lei. James su mamitu kiruk yengi aduga tumina laururaga tapna Johnny hoigi manakta changsilaga fami aigamta ngairamdava. Johnny du phuk hogalaga nakan amada prap changsilaga famki. Henry su magi chokri du khara chingthoga fami aduga yam tanna chaktu chaba hawi. "As nangdi tappaduda ngairamdrabani se sauranu." James makhyatu chiksilaga mangaktu haifet mathakti yengkhalaga kappa khangjeli tasengna mana tawruba thabak kharana maram oiraga mayamna mabu hainadre khaluvada huiva chak chakhomadu fawwa yothaba ngamda mapi ira chena phuk hogalaga uthokre. Magi mawong mato kayadu mina uvadadi mayamga manadava mawong ngaktani mina mavu nungaitaba fawbadi lairadana hena hainadre. Henry-na "Nipa pictru hana aikoi ani kauraga amukta fajana haidradi yaroi lao aikoi ani su." Anidu chak chava loiraga mayam hogatringai tumin thoklai aduga maninglomda lai. Moi anina lakpada mi ama suchut kappagi makhol tarai. Johnny kina "Bai leire amuk." Henry-na "Yengse lona yengse." Si hairaga lummaga yengai. James tu tumina famduna kappaga leirami adu uvada anidu tu chungbu fawi makhoigi asuk nungsiraba maruptuna kaptuna leiba aduda Johnny peri "Nipa kaino aikoina tawrisibo chummi brava ai James ki matawse yengma ngamdre mana ngasai su haujik su chak ising chada kai mathwai nungaitana nungchut nungjanna leibase ai yengba ngamdre." Henry-na "Hangoi taningdre mana tawriba mayamse nang namit mangna urab natro toksinai se khara leiraga aikoi pumnamak hatke hairpasu khangpote papi ase but sanaraga tawriba mayamse khangdro aida nate but thengnaraga kirise aikoi hostel da but sanai haiwa khangbu misu yaurabaniko." Moi anina asumna ngangnaringai nakandagi sor tawrai nganglamba ani tu chaplepi mamit manadu yungkhre kivana. Henry-na "Soidretana aikoi ani amuk." Moina asumna tawringai nakandagi mi ama chongsilai. Johnny du lauge haina maya kathoi. Henry-na mayadu fatmen silaga karino haina amte yengdana hotna chenki. Tungda nupi amana nokpagi makhol starakli matau aduda anidu kivna kainom tawravani noga hairai. "Aini ngai khuo aina phagi tawga." Anidu chapmanna lepi
ꯑꯗꯨꯒ ꯇꯣꯔꯣ ꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯣꯡ ꯇꯨꯄꯤ ꯑꯃ ꯎꯞꯄꯒ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯣꯅꯤ ꯍꯦꯟꯔꯤꯗ ꯌꯥꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯏ ꯅꯤꯄꯥ ꯌꯣꯡ ꯇꯨꯄꯤ ꯎꯞꯄ ꯚꯨꯠꯁꯨ ꯂꯩꯔ ꯃꯥꯜꯂꯦ ꯍꯦꯟꯔꯤꯁꯨ ꯀꯤꯅ ꯁꯤꯗꯤ ꯅꯤꯟꯖꯥꯒꯤ ꯐꯥꯏꯇꯔꯒ ꯃꯥꯜꯂꯤ ꯚꯥꯏ ꯕꯨꯠꯇꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯇꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯒꯤ ꯐꯥꯠꯐꯝꯗꯨꯗ ꯃꯁꯝ ꯃꯅꯥ ꯈꯔ ꯄꯨꯊꯣꯔꯛꯏ ꯁꯝꯂꯥꯡꯗꯨꯅ ꯑꯩꯅꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯥꯛꯂꯤ ꯍꯦꯟꯔꯤ ꯍꯔꯥꯎꯅ ꯅꯪ ꯇꯣꯔꯣ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯧꯕꯤꯔꯛꯀꯅꯨ ꯆꯠꯂꯣ ꯀꯧꯅꯗꯦ ꯅꯣꯏꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯖꯣꯅꯤꯅ ꯇꯣꯔꯣ ꯑꯩꯈꯣꯏꯗꯤ ꯕꯨꯠ ꯇꯝꯅꯩ ꯃꯌꯥꯝꯁꯦ ꯅꯪꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯅꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯔꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯣꯏꯒꯤ ꯃꯔꯨꯞꯁꯤꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒ ꯉꯛꯅ ꯌꯦꯡꯅꯩ ꯍꯦꯟꯔꯤꯅ ꯀꯔꯤ ꯖꯦꯝꯁꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯑꯁꯤꯃꯛ ꯆꯨꯝꯃꯦꯗꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯦꯔꯒ ꯅꯣꯏꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯑꯒ ꯑꯩꯕꯨ ꯇꯥꯊꯤꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯇꯣꯔꯣ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯎꯔꯦ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯄꯤꯛꯇ꯭ꯔꯨꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏꯗꯨꯗꯒꯤ ꯅꯣꯏ ꯃꯌꯥꯝꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯥꯜꯂꯤ ꯉꯔꯥꯡꯁꯨ ꯃꯥꯅ ꯑꯩꯒꯤ ꯁꯝꯁꯦ ꯇꯪꯈꯥꯏ ꯑꯃ ꯐꯨꯛꯈ꯭ꯔꯦ ꯇꯨ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯎꯞꯄꯤꯕ ꯌꯣꯡ ꯇꯨꯄꯤꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯃꯃꯥꯡꯒꯤ ꯁꯝꯁꯤꯡꯗꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯨꯁꯤꯟꯗꯤ ꯃꯨꯔꯤ ꯖꯣꯅꯤꯗꯨ ꯉꯛꯅ ꯅꯪꯗꯤ ꯃꯀꯣꯛ ꯑꯁꯤ ꯂꯣꯏꯅ ꯇꯥꯡꯂꯝꯃꯦꯅ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯑꯇꯥꯡꯕꯗꯨꯗ ꯑꯃꯨ ꯑꯃꯨꯕꯁꯨ ꯇꯩꯔꯤꯗꯣ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯄꯤꯒ ꯇꯥꯅ ꯀꯞꯁꯤꯜꯂꯛꯏ ꯃꯩꯇꯥꯟꯅꯦ ꯇꯥꯡꯉꯒ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯅ ꯃꯩꯇꯥꯟꯅ ꯌꯦꯛꯏꯅꯦ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯕꯨ ꯑꯗꯨꯃꯛ ꯁꯦꯟꯅꯩ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤꯗꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯎꯗꯤꯌꯦ ꯑꯩꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏꯗꯨꯗ ꯋꯥꯔꯤꯁꯨ ꯇꯧꯕ ꯉꯝꯗꯤꯌꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯅꯈꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯣꯅꯤꯗꯨ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯩꯅꯦ ꯃꯥꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯍꯦꯟꯔꯤꯗꯨ ꯁꯥꯎꯅ ꯑꯗꯨꯗꯤ ꯖꯦꯝꯁ ꯃꯥ ꯑꯣꯏꯅ ꯍꯥꯠꯄ ꯇꯥꯕꯅꯤꯅꯦ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯇ ꯄꯤꯈ꯭ꯔꯁꯤꯔꯥ ꯄꯤꯛꯇ꯭ꯔꯨꯅ ꯅꯠꯇꯦ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯒꯅꯤꯌꯦ ꯑꯩꯁꯨ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯑꯩꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯥꯏꯔꯝꯃꯗꯤ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯟꯔꯤꯅ ꯑꯗꯨꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯖꯣꯅꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯎꯄꯥꯏ ꯂꯩꯔꯦ ꯄꯤꯛꯇ꯭ꯔꯨꯒ ꯍꯦꯟꯔꯤꯒꯁꯨ ꯌꯦꯡꯉꯛꯏ ꯖꯣꯅꯤꯅ ꯑꯩꯒꯤ ꯑꯦꯛꯁ ꯇꯣꯡꯁꯥꯡ ꯂꯩꯔꯤꯁꯤꯗꯤ ꯃꯥ ꯀꯧꯋꯣ